Hojik Labour State Asida President Rule as Mahutta, Matangtagi February, Ahamba Chayo, the Miyangi, Anoba Lingak, Ama Soidana, Sim Nabayai, Anoba Lingak, Sim Nanabagesi, Chief Minister or Payai, Haina, Kanari Baluching, Basing, a single Marita Suhunabasu Leptioza, so Matang is a Motakamai. Lirin Sai areas, Koina, Yam Kupni Yambayazi, go. Saka Sheming Bagi, Kolang, Kambuma, leader winning Bagi, go, Kolang, Kambuma, Imalebak Manipur, Kang Hong China, Labasiki, Bangasagi, Asadi Udabako, then Imalebaki, Minari proofs in Maxi Dangasi, Awati and Kangdana, Economic or Hiramda, Stokasing in Lambida, any Hirama Dangasi, I call it more in Tat and Hitarico, more in Tat and Labor Pushimati, Ushendana, Asamasagi, Labor best interest, Ecogi, leader winning ba, go. Then government shaming bagi the ngawra badumba don't khara lady have so much adum high madugi pramanji kun hajar ragadi kanom sakhi bsai ko asigi leiba kogi political leaders in china ko miyang mute leiba leaders in china ngang masak position ti tatabi yo ko sorry sum tabi yo kogi chaka semani ko sentagi lusing basina kaure semani je asing thingam dreba ko adu adu tang sagi actual within this month, within this that, so we share when have to go. Mas asing ngang mga badung bali dasu lekte, natra. The leader oining bawa yaman sing tinggal sagi masing yame, natra. Adua ngasagi yasana dana lebak sagi prajasi khalakanda koi leader ma claim to phun lekte, natra. Sentagi lusing basina khalak bado, adum yai di haiba, ko. Sentagi lusing basina khalak bado adum yai di haiba. Sentagi lusing basina any khalak bado leader do, adum yai di haiba. Saya kasih dengan saya kerja ini leader, oi bayar na panari bakamu sing sijune, masih hunna betul laptop, ko, masih saya itu mana doni, mami mata palang anak drama udah, saya slightly kosi kuat dengan anak diba, saya tahun ini berarti om sing kogi sing hari kati, kalau nirin, saya kerja ini hui budolai tu angga pura kayak nomo ujung tu jadi tak ko. Mau jadi perjalanan ini mau jadi saya kerja ini leader ujung so na dolai tu ngurus na kau perjalanan thah mana ko. Adu bung saya kayak nomo ujung tu jadi itu, kayak nomo tu hajar loi ko. Adu na kayak nomo ujung tu jadi tak mau jadi saya kayak nomo pun kerana mau jadi mikana dana perjalanan hai thabi kibat dolai tu angga pubi kiam yang tu. Saya hai nabi macam tu na kayak nomo ujung tu jadi ni ramai nasi perjalanan jadi memang tak ada ko. Adu na oining boy juno oining mami no yoso kesukai de asu sai eda koi hunna ba lepte to lepte hai bai wani khabar dabu ding asi masak nai mami me ama putok harpi de ko am respective member atani ko ni kai khuna jami atani tabu to sina koina khana boga do ni si suna ta bada haji ato ba different ko sagi sentagi lusing bujina khalak bada yare an haidu ibani na kana khangni lebak thugaya pamba lebak thugai na phona riba cookies ngi marta oi joining aliti kai no tro liren them no phona ba thai ne adi den ato ba leader mayam na sidri da paper da slightly high trop phone wangang ma function da wangang ma khrum matam da lebak nung shiba saba tra lebak ki da wangang ma yam yauri be mele mayam ko mun ngang thui wa si ai khoi se nung shi chana le min ra ka da khoi je lebak ki ba thok to bang do ni hai ba ko ha se khoi na hangjani ko sina ma khata nei liren khoi na hangjani si manipur thui irang se haji manipur thui irang si label leaders in China, kaidaro thopono haibasi, mamsan usum ngamdra ma lebako. Adu lenga ama lenga ama palinga matamda, lenga kinu haibina ma washing do, adu krai sakhrage ba khangin ma lebako. Manipur thui irang si ko thuon ningda ba manipur thuaya pa ma kangul kharana thuon mani haibase, yamna clearly mun haira ba neba. Adugumba manipur thugai ba pamba, manipur irang thuon pamba, manipur da sanghila kanda khabai khara sari ba dugumba illegal immigration na tagana illegally thok tori kamu sing je masi ma hana lochhin dri babudi masi ma hana paratam dri babudi masi ma hana legally action lo dri babudi khoi ing ta poroi gai je haiba ngam da jat la sing khang ni ko a sai da wanga na matam da khoi je nungsina ba ma changi adu to na ba changi phaja boidi myam haye ba ko tawbu but phare ka shu kai dre praja su yare khun nga ma chai naw ma ya ma ngasi mathau to dra leina re khun nga am ba yarom ba chai naw ma yam sing ma nai tare ko adi ipai pu halam thambiram manipur imane ba manipur kanana bhona ba ton dai talo ki chai naw ma yam do ngasi din loin han do re ba ko ekoi government tawni ha ba do tawbiro ko into obane ba si bhawboda karino pa mi concept ko khangni ji ko into government sinare si manung si mi mang ba leptri mi hat ba leptri no mai ka pa leptri ko kanana hoguno adu khoi MLA khoi ki leader sing jina khoi nungsina phai
ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯈꯠꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯈꯠꯅꯕ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯣ ꯈꯠꯅꯕ ꯅꯣꯡꯃꯩ ꯄꯥꯏꯔꯝꯕꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯈꯨꯟ ꯉꯥꯛꯑꯝꯕꯁꯨ ꯉꯥꯛꯈꯤꯗ꯭ꯔꯦ ꯆꯩꯇꯨꯞ ꯄꯥꯏꯔꯝꯕꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯊꯥꯡ ꯇꯦꯟ ꯄꯥꯏꯔꯝꯕꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯈꯣꯡꯆꯦꯠ ꯁꯦꯠꯂꯒ ꯃꯆꯥ ꯃꯁꯨꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯣꯛ ꯊꯣꯛꯑꯝꯕꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯑꯦ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯔꯦ ꯃꯣꯏꯅ ꯇꯧꯕꯤꯔꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯥꯔꯦꯕ ꯀꯣ ꯑꯗꯣ ꯉꯁꯤꯃꯛ ꯐꯥꯎꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯃꯤ ꯍꯥꯠꯂꯤꯕ ꯃꯤ ꯐꯥꯔꯤꯕ ꯒꯥꯔꯤꯒꯤ ꯌꯥꯎꯅ ꯃꯤ ꯃꯥꯡꯉꯤꯕ ꯑꯦꯂꯦꯟ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯅ ꯀꯩꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟ ꯇꯧꯕ ꯉꯝꯗꯕꯅꯣꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯄꯣꯠꯁꯤꯡꯗꯨ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯈꯨꯠ ꯊꯤꯜꯂ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯃꯔꯝ ꯀꯩꯒꯤꯅꯣꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯡꯁꯤꯅꯕꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯅꯨꯡꯁꯤꯅꯕ ꯀꯌꯥꯝ ꯄꯥꯝꯗ꯭ꯔꯒꯦꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯦ ꯏꯁꯥꯒꯤ ꯃꯤ ꯁꯤꯔꯐꯥꯎꯕꯗ ꯑꯩꯈꯣꯏ ꯈꯥꯁꯤ ꯈꯪꯅꯔꯤꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯀꯣ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯀꯣ ꯂꯥꯟ ꯊꯣꯛꯑꯦ ꯍꯥꯏꯔꯐꯥꯎꯗ ꯂꯥꯟ ꯂꯩꯔꯦ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯕꯁꯤ ꯅꯨꯡꯁꯤꯅꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯅꯨꯡꯁꯤꯕꯗꯨꯗꯩꯗ ꯅꯝꯅ ꯀꯧꯁꯤꯜꯂꯒ ꯉꯁꯤꯗꯤ ꯍꯥꯠꯄꯤꯈ꯭ꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯍꯥꯠꯂꯤꯕ ꯅꯨꯄꯤꯗꯣ ꯉꯁꯤ ꯐꯥꯔꯕ꯭ꯔꯥ ꯃꯔꯥ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯅꯨꯄꯤꯗꯣ ꯃꯔꯥ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯐꯥꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯐꯥꯔꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯌꯦꯛꯅꯕ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯈꯪꯕ ꯄꯣꯠꯁꯛꯇꯣ ꯃꯥꯅ ꯀꯩꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯤꯄꯥꯗꯣ ꯅꯨꯡꯁꯤꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯀꯧꯔꯝꯗꯕꯁꯨ ꯌꯥꯏꯑꯕꯀꯣ ꯅꯨꯄꯥꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯔꯐꯥꯎꯕꯗꯅꯦ ꯂꯥꯛꯈꯤꯅꯨ ꯍꯥꯏꯔꯝꯕ ꯌꯥꯏꯑꯕꯀꯣ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯁꯤ ꯃꯤ ꯀꯜꯂꯣ ꯍꯥꯏꯕꯅꯦꯕ ꯂꯤꯔꯦꯟ ꯅꯨꯡꯁꯤꯕꯁꯤ ꯃꯤ ꯀꯟꯕ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯄꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗꯦꯕꯀꯣ ꯃꯤ ꯍꯥꯠꯇꯣꯛꯅꯔꯤꯁꯤꯗꯤ ꯃꯁꯥꯒꯤ ꯁꯦꯜꯐꯤꯁ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯣ ꯃꯁꯥꯒꯤ ꯌꯥꯝꯅ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯏꯊꯛ ꯌꯥꯝ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤ ꯍꯥꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯣ ꯂꯥꯛꯀꯥꯟꯗꯗꯤ ꯃꯆꯥ ꯑꯃꯅ ꯃꯃꯥꯁꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯥ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯍꯥꯠꯂꯦ ꯇꯥꯕ꯭ꯔꯅꯦ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯃꯥ ꯃꯄꯥ ꯍꯥꯠꯂꯦ ꯀꯥꯏꯅ ꯇꯥꯔꯤꯁꯦ ꯋꯥꯏꯜ ꯑꯣꯏꯈꯠꯂꯛꯄ ꯀꯥꯡꯕꯨꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯂꯧꯅꯗꯦꯗꯅ ꯄ꯭ꯔꯃꯥꯅꯤ ꯑꯗꯣ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯐꯥꯎꯗ ꯍꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯅꯔꯦ ꯍꯥꯏꯕꯁꯤ ꯐꯥꯎꯕꯗ ꯁꯝꯇꯥꯏꯝꯁ ꯋꯥꯟꯁ ꯏꯟ ꯕ꯭ꯂꯨ ꯃꯨꯟ ꯃꯇꯝ ꯅꯨꯃꯤꯠ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯊꯣꯛꯄꯩ ꯋꯥꯅꯤ ꯑꯗꯨ ꯋꯥꯏꯜ ꯑꯣꯏꯔꯛꯄꯩꯅꯦꯕ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯑꯃꯈꯛꯇꯅꯤ ꯀꯣ ꯂꯤꯔꯦꯟ ꯍꯦꯟꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯑꯃꯈꯛꯇꯅꯤ ꯇꯧꯕꯇꯕꯨ ꯗꯤꯐ꯭ꯔꯦꯟ ꯄꯥꯔꯠ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯖꯕ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯀꯥꯏꯒꯤ ꯅꯨꯡꯁꯤꯅꯖꯕ ꯗꯦꯟ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯦꯐꯤꯌꯔꯁ ꯂꯩꯖꯕꯒꯤ ꯅꯨꯡꯁꯤꯅꯖꯕ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯤ ꯑꯃꯈꯛꯇꯅꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤꯗꯨꯅ ꯌꯦꯛꯅꯔꯦ ꯈꯪꯉꯕꯗꯨ ꯐꯥꯎꯕꯗ ꯍꯥꯠꯈꯤꯅꯤꯈꯪꯉꯕꯗꯨ ꯐꯥꯎꯕꯗ ꯆꯪꯕ ꯉꯝꯃꯤꯕ ꯅꯤꯄꯥꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯂꯧꯕ ꯌꯥꯔꯣꯏꯕꯀꯣ ꯅꯨꯡꯁꯤꯕꯅꯤꯗꯅꯀꯣ ꯕꯠ ꯑꯗꯨꯒꯤ ꯆꯪꯉꯒ ꯁꯤꯈ꯭ꯔꯤꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯤꯒꯦꯜꯂꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯕꯀꯣ ꯅꯨꯡꯁꯤꯅꯕ ꯆꯪꯉꯤ ꯍꯥꯏꯌꯦꯀೋ ꯑꯗꯨꯁꯨꯀꯣ ꯑꯗꯩ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯃ ꯁꯤ ꯑꯗꯨꯗꯤ ꯃꯥ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯁꯤꯗꯦ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯁꯤꯗꯦ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯃꯆꯥ ꯃꯅꯥꯎ ꯁꯤꯗꯦ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯒꯦꯡꯅ ꯇꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯣꯏ ꯄꯦꯟꯊꯣꯛꯏꯕ꯭ꯔꯕ ꯂꯤꯗꯔꯅꯤ ꯀꯥꯏꯅ ꯋꯥꯡꯁ ꯂꯤꯗꯔ ꯑꯁ ꯑꯩ ꯂꯤꯗꯔ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯑꯗꯨꯗꯤ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯇ ꯇꯨꯔꯤꯁꯇꯔ ꯂꯝ ꯀꯣꯏꯕ ꯈꯔ ꯂꯥꯛꯄꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯤ ꯈꯔ ꯍꯥꯠꯂꯝꯃꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯑꯦꯛꯁꯟ ꯇꯧꯈꯥꯏꯌꯨ ꯇꯥꯟꯅꯔ ꯍꯥꯠꯇꯣꯛꯎ ꯀꯥꯏꯅ ꯑꯣꯔꯗꯔ ꯄꯤꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔ ꯊꯣꯛꯏꯕ ꯏꯁꯨꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯂꯤꯒꯦꯜꯂꯤ ꯂꯣꯅ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯇꯧꯏ ꯄꯣꯠꯇꯨꯗꯤ ꯐꯥꯎ ꯄꯨꯜꯂꯨ ꯂꯣꯏꯁꯟꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯕ ꯂꯤꯗꯔꯁꯤ ꯊꯣꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣꯕ ꯅꯨꯡꯁꯤꯅꯁꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯔꯒꯦꯕ ꯍꯧꯖꯤꯛꯁꯤ ꯅꯨꯡꯁꯤꯅꯗꯣꯏꯁꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯅꯨꯡꯁꯤꯅꯗꯣꯏꯔꯥ ꯀꯨꯀꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒ ꯅꯨꯡꯁꯤꯅꯗꯣꯏꯕ꯭ꯔꯥ ꯑꯃꯗꯤ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯇꯥꯒꯦꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯅꯠꯇꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯅꯠꯇꯕ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯄꯦꯟꯒꯁꯨ ꯄꯦꯟꯒꯦꯕꯀꯣ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯣꯃꯤꯠ ꯇꯧꯔ ꯉꯥꯡꯅꯩꯁꯤꯡꯁꯤ ꯎꯕꯗꯀꯣ ꯂꯤꯔꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯏꯟꯗ ꯂꯥꯛꯆꯔꯀꯥꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯕ ꯃꯁꯤꯡ ꯌꯥꯝꯃꯟꯈ꯭ꯔꯦ ꯅꯝꯕꯔ ꯋꯥꯟ ꯑꯗꯨꯒ ꯗꯦꯟ ꯉꯁꯥꯏꯒꯤ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯖꯃꯦꯂꯥ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯂꯤꯂꯥ ꯃꯣꯏ ꯃꯁꯦꯟꯒꯤ ꯑꯣꯏꯕ ꯇꯧꯅꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯋꯥꯍꯜꯂꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯪꯕꯤꯒꯗꯧꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯊꯧꯅꯥ ꯂꯩꯔꯒꯗꯤ ꯒꯠꯁ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯁꯛ ꯁꯦꯝꯃꯒ ꯃꯌꯥꯝꯅ ꯄꯉꯥꯡ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯂꯩꯇꯦ ꯀꯥꯏꯅ ꯇꯤꯚꯤꯒꯤ ꯏꯟꯇꯔꯚꯤꯌꯨꯒꯨꯝꯕ ꯄꯦꯄꯔ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯅ ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯖꯔꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯊꯧꯅꯥ ꯂꯩꯔꯗꯤ ꯑꯩ ꯂꯤꯗꯔ ꯑꯣꯏꯒꯦ प्रजा के अवाब गमन होनगे आई कई इरां खर लोसिनो होनगे आई मियाम याना होनगे मागी लेबो पार्टी मनुंगी लेबो लीडर्स नो फाजन पुनना फाजन पुजन भाबदी नुसिना चिखो चिखोन ना खोन तोरकांदा आई एम द लीडर हाइब गमगी थोना जु लेबम चंगे को अदो टीवी इंटरव्यू हे लो रोगा प्रेस इंटरव्यू लो रोगांदना ए अदो सेंटर लुसिंग वजन ओइनिंग बो इलेक्शन नो हाइनिंग हापचरक्शन नो मदु खोय कछु लेते दा हे हाइब गुम्बा को सुन कंदना साई खोय करे आइनी आई अदुना सीएम ओइदोरबने अदुना सीएम ओइदोरबने गायन पागन दो हुनबी लाजुन तोक तबा को देन अमन अमु कोय दौरे मोय मसंगी हुनबो लीलासिदा प्रजा से कंग्रुम थाम फिनम लेरेबको अदुना याम नुवाइते ओइनिंग बो यसनो सीएम बय पोस्ट दुदी सीएम दुदी ओगे ओइरबदा चीफ मिनिस्टर म लेरनी यदना तारगदी डिप्टी सीएम न लाखद्रा को डिप्टी सीएम न नेक्स्ट सीएम की मनुंग लोबो या भाई तारे को
ꯍꯥꯏꯗꯤ ꯁꯤ ꯑꯦꯝ ꯑꯣꯏꯖꯔꯤꯕ ꯁꯤ ꯑꯦꯝꯗꯨ ꯂꯩꯐꯝ ꯊꯣꯛꯄ ꯁꯤ ꯑꯦꯝ ꯑꯃꯗꯣ ꯑꯗꯣ ꯁꯤ ꯑꯦꯝ ꯑꯣꯏꯅꯤꯡꯕ ꯌꯦꯠꯂꯒꯦ ꯈꯟꯕ ꯌꯦꯠꯄ ꯅꯤꯄꯥꯗꯣ ꯑꯗꯨꯝ ꯐꯪꯗꯣꯏꯁꯦ ꯍꯣꯏ ꯐꯪꯗꯣꯏꯁꯦ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝꯒ ꯍꯥꯏꯔꯛꯀꯅꯤꯀꯣ ꯗꯤꯄꯨꯇꯤ ꯃꯃꯥꯡꯗ ꯗꯤꯄꯨꯇꯤꯗꯣ ꯍꯥꯞꯈ꯭ꯔꯒ ꯁꯤ ꯑꯦꯝ ꯄꯜꯂꯗꯤ ꯌꯥꯖꯔꯦ ꯀꯥꯏ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯩ ꯃꯅꯤꯡꯗ ꯗꯤꯄꯨꯇꯤ ꯍꯥꯞꯀꯦꯔꯥ ꯑꯗꯒꯤ ꯗꯤꯄꯨꯇꯤꯁꯦ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯍꯥꯞ ꯌꯥꯔꯗꯤ ꯗꯤꯄꯨꯇꯤꯁꯦ ꯗꯤꯄꯨꯇꯤ ꯃꯉꯥꯒꯨꯝꯕ ꯊꯝꯃꯒ ꯁꯤ ꯑꯦꯝꯁꯦ ꯃꯉꯥꯒꯨꯝꯕ ꯊꯝꯕꯗꯤꯀꯣ ꯌꯦꯠꯅꯔꯔꯣꯏ ꯏꯖꯦ ꯂꯩꯔꯤꯅꯀꯣ ꯂꯩꯔꯦ ꯍꯌꯦꯡꯗꯨꯅ ꯁꯤ ꯑꯦꯝ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯦꯔꯣ ꯃꯥ ꯄꯤꯊꯔꯒ ꯃꯈꯥꯗ ꯂꯥꯏꯟ ꯃꯉꯥꯒꯨꯝꯕ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤꯒꯨꯝꯕ ꯆꯤꯡꯉꯒ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ 1 ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ 2 ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ 3 ꯀꯥꯏꯅ ꯊꯝꯃꯒ ꯁꯦꯝꯃꯛꯑꯗꯤ ꯁꯥꯎꯅꯕꯁꯨ ꯐꯈꯤꯗ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯑꯃꯒꯤ ꯅꯠꯇꯦ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯨꯕ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯖ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯔꯛꯑꯦꯕꯀꯣ ꯗꯦꯟ ꯑꯃꯅ ꯉꯁꯤ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯀꯝꯃꯨꯅꯤꯇꯤ ꯃꯔꯛꯇ ꯉꯁꯤ ꯇꯧꯅꯔꯤꯕ ꯂꯥꯟ ꯃꯌꯥꯝꯁꯤ ꯎꯕꯗ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯂꯤꯕꯔꯦꯜ ꯑꯣꯏꯕꯀꯣ ꯂꯤꯕꯔꯦꯜ ꯑꯣꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯔꯛꯅꯣꯕꯀꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯦꯛꯁꯄꯣꯖ ꯇꯧꯕꯤꯔꯛꯑꯅꯨ ꯁꯤ ꯑꯦꯝꯒꯤ ꯈꯣꯡꯖꯦꯜ ꯇꯥꯟꯅꯕꯗ ꯑꯩꯈꯣꯏ ꯌꯥꯎꯗꯦꯗ ꯍꯥꯏꯕꯤꯔꯛꯑꯅꯨ ꯀꯣ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯐꯖꯅ ꯃꯅꯨꯡꯗ ꯈꯟꯅꯕꯤꯔꯣ ꯃꯅꯨꯡꯗ ꯈꯟꯅꯕ ꯌꯥꯝ ꯈꯟꯅꯔ ꯀꯥꯟꯗꯅꯦ ꯑꯃꯈꯛꯇꯪ ꯁꯤ ꯑꯦꯝ ꯑꯣꯏꯕ ꯌꯥꯕ ꯃꯤꯗꯨꯃꯅꯦ ꯍꯣꯏ ꯃꯤꯌꯥꯝꯅ ꯑꯦꯛꯖꯨꯝꯁꯟꯗ ꯃꯥꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯥꯁꯨ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯗꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯃꯁꯦ ꯄꯪꯍꯨꯟꯗ ꯍꯨꯟꯅꯔꯦꯕꯀꯣ ꯄꯪꯍꯨꯟꯗ ꯍꯨꯟꯅꯕ ꯃꯥꯁꯨ ꯑꯣꯏꯅꯤꯡꯕ ꯑꯃꯁꯨ ꯑꯣꯏꯅꯤꯡꯕ ꯑꯗꯩ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯃꯔꯣꯟ ꯑꯃ ꯉꯁꯥꯏꯒꯤ ꯀꯩꯅꯣꯃ ꯌꯦꯡ ꯌꯥꯅ ꯍꯣꯠꯅꯕꯗ ꯅꯪꯁꯨ ꯃꯤ 4-5 ꯄꯨꯔ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯪꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯄꯨꯔ ꯂꯥꯛꯑꯣ ꯅꯪꯁꯨ ꯁꯤ ꯑꯦꯝ ꯑꯣꯏ ꯃꯤꯅꯤ ꯅꯪꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯄꯨꯔ ꯂꯥꯛꯑꯣ ꯅꯪꯁꯨ ꯁꯤ ꯑꯦꯝ ꯑꯣꯏ ꯃꯤꯅꯤ ꯅꯪꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ 5 ꯄꯨꯔ ꯂꯥꯛꯑꯣ ꯁꯤ ꯑꯦꯝ ꯑꯣꯏ ꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯁꯨ ꯑꯗꯨ ꯍꯨꯜꯂꯧ ꯀꯩꯅꯣ ꯑꯗꯨ ꯉꯥꯡꯉꯧ ꯀꯩꯅꯣ ꯑꯗꯨ ꯇꯧꯔꯧ ꯀꯩꯅꯣ ꯑꯗꯨꯝ ꯁꯤ ꯑꯦꯝ ꯑꯣꯏ ꯃꯤꯅꯤ ꯀꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯤꯔꯕ꯭ꯔꯥ ꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤꯗꯅ ꯑꯁ ꯑꯩꯁꯦ ꯁꯦꯟꯇꯔ ꯂꯨꯆꯤꯡꯕꯁꯤꯅ ꯈꯔ ꯌꯥꯔꯦ ꯑꯩ ꯁꯤꯃ ꯇꯧꯍꯧꯔꯒꯦ ꯁꯤꯃ ꯉꯥꯡꯍꯧꯔꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯪꯂꯩ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯅ ꯃꯣꯏ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯂꯥꯁꯤꯗꯤ ꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇꯦ ꯂꯤꯔꯤꯡꯀꯣ ꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯖꯔꯤꯅꯤꯀꯣ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯖꯔꯤꯅꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯂꯤꯗꯔ ꯑꯃ ꯒꯥꯏꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯩꯇꯕ ꯑꯗꯒꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯕꯨꯗꯤ ꯌꯥꯝ ꯆꯪꯉꯛꯑꯦꯀꯣ ꯃꯌꯥꯝ ꯑꯃꯀꯣ ꯇꯧꯕꯇꯕꯨ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯒꯨꯟꯁꯨ ꯅꯠꯇ꯭ꯔꯒ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯣ ꯃꯤꯌꯥꯝꯅ ꯊꯥꯡꯒꯠꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯍꯥꯟꯅ ꯍꯩꯅꯖꯔꯕ ꯃꯌꯥꯝꯁꯤꯡꯗꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯉꯦꯕꯀꯣ ꯉꯥꯡꯕ ꯌꯥꯕ ꯌꯥꯗꯕ ꯍꯣꯏ ꯗꯦꯀꯣꯔꯦꯟꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉ ꯄꯤꯍꯟꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯤꯗꯔ ꯑꯃꯅ ꯉꯥꯡꯕ ꯋꯥꯏꯁꯦ ꯂꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯂꯤꯗꯔ ꯑꯃꯅ ꯍꯥꯏꯕ ꯋꯥꯏꯁꯦ ꯂꯣꯏꯗꯣꯏꯅꯤ ꯂꯤꯗꯔ ꯑꯃꯅ ꯉꯥꯡꯈꯤꯕ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯩꯁꯦ ꯂꯣꯏꯗꯣꯏꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯞꯅ ꯗꯤꯁꯤꯜ ꯂꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞꯁꯦ ꯀꯨꯞꯅ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯛꯄ ꯌꯥꯏ ꯀꯣ ꯁꯤ ꯑꯦꯝ ꯑꯣꯏꯔꯛꯄ ꯌꯥꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯨꯟꯅꯕ ꯍꯦꯟꯒꯠꯂꯛꯏ ꯄꯦꯄꯔꯗ ꯀꯣꯠ ꯇꯧꯔ ꯐꯣꯡꯉꯦ ꯃꯁꯤ ꯄꯦꯄꯔꯅ ꯀꯣꯠ ꯇꯧꯔ ꯐꯣꯡꯉꯛꯏꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯂꯤꯔꯤꯟ ꯁꯥꯖꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯁꯥꯖꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯄꯦꯄꯔ ꯑꯃꯗ ꯀꯣꯠ ꯇꯧꯔ ꯐꯣꯡꯉꯛꯑꯕꯁꯦ ꯁꯝꯊꯤꯡ something ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯀꯔꯤꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ something ꯈꯪꯕ ꯌꯥꯕ ꯃꯦꯁꯦꯖ ꯈꯔ ꯀꯣ ꯑꯗꯨ ꯍꯨꯟꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯨꯞꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯄꯦꯄꯔꯗ ꯂꯩꯕꯤꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯦꯁ ꯑꯃꯅ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯐꯣꯔ ꯂꯣꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯗꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏꯒꯤ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯈꯔꯗ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯅꯣꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔ ꯊꯣꯛꯂꯛꯑꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄ꯭ꯔꯣꯕꯥꯝ ꯂꯩꯇ꯭ꯔ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯇꯧꯊꯣꯔꯛꯏꯕ ꯃꯤꯗꯨꯅ ꯎꯠꯂꯤꯕ ꯅꯦꯆꯔ ꯃꯤꯗꯨꯅ ꯎꯠꯂꯤꯕ ꯃꯥꯒꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖ ꯀꯣ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯎꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯤꯡꯉꯤ ꯀꯅꯥꯅ ꯂꯤꯗꯔ ꯑꯣꯏꯅꯤꯡꯉꯤ ꯀꯅꯥꯅ ꯀꯩ ꯐꯤꯕꯝ ꯑꯣꯏꯅꯤꯡꯉꯤꯅꯣ ꯒꯥꯏꯁꯦ ꯅꯍꯥꯟꯗꯒꯤ ꯉꯥꯡꯅꯔꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅ ꯇꯥꯛꯄꯗꯤ ꯁ꯭ꯂꯥꯏꯠꯂꯤ ꯃꯣꯏꯅ ꯎꯠꯂꯤꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯖꯤꯀꯦꯜ ꯃꯨꯚꯃꯦꯟ ꯃꯥꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯅ ꯎꯠꯂꯛꯏꯕ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯕ ꯇꯧꯊꯣꯔꯛꯏꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯠꯆꯕ ꯄꯣꯠꯅꯤ ꯀꯩꯅꯣ ꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯄꯦꯄꯔꯗ ꯀꯣꯠ ꯇꯧꯔ ꯐꯣꯡꯉꯛꯄꯅꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯟꯅꯗꯤ ꯀꯅꯥꯅꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦ ꯃꯃꯥꯡ ꯀꯣ ꯚꯥꯔꯠꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯑꯩꯈꯣꯏ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯔꯤꯄꯥꯕ꯭ꯂꯤꯛ ꯗꯦ ꯃꯃꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯑꯅꯤ ꯀꯥꯏꯅꯒ ꯃꯁꯧ ꯐꯣꯡꯗꯅ ꯃꯉꯥꯡ ꯌꯥꯎꯈꯤꯗꯅ ꯄ꯭ꯔꯃꯥꯅꯦ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯇꯨꯃꯤꯟ ꯂꯩꯁꯟꯈ꯭ꯔꯦ ꯑꯃꯨꯛ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯅꯤꯝꯐꯨ ꯉꯥꯟꯅꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯀꯣ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯃꯤꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯁꯧ ꯊꯦꯒꯠꯔꯛꯏꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 16ꯗ ꯊꯝꯈ꯭ꯔꯤꯕ ꯄꯤ ꯑꯥꯔ ꯀꯣ ꯂꯤꯃꯤꯇꯦꯠ ꯁꯁꯄꯦꯟꯁꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯂꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯂꯣꯏꯈꯤ ꯇꯥꯔꯒꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯦ ꯗꯤꯖꯣꯜꯕ ꯇꯧꯕ ꯍꯥꯏꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯦꯁ ꯄꯥꯔ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯇꯥꯔꯤꯛ 16ꯒꯤ ꯃꯃꯥꯡ ꯇꯥꯔꯤꯛ 12 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯈꯔ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯅꯤ ꯂꯩꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯕꯗꯨꯅꯤ ꯂꯤꯔꯤꯟ ꯀꯣ ꯃꯃꯥꯡꯗ ꯍꯥꯏꯖꯕꯗꯨꯅꯤ ꯁꯔꯀꯥꯔ ꯁꯦꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤꯗꯤ ꯃꯊꯧꯅꯤ ꯀꯣ
ꯃꯣꯏꯒꯤꯗꯤ ꯈꯨꯖꯨ ꯃꯖꯨ ꯇꯧꯔꯒ ꯕꯥꯏ ꯐꯣꯔꯁꯤꯕꯂꯤ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤꯗꯤ ꯑꯦꯠ ꯑꯦꯅꯤ ꯀꯣꯁ ꯁꯔꯀꯥꯔ ꯑꯃ ꯁꯦꯝ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯊꯧꯅꯤ ꯀꯣ ꯇꯧꯕꯇꯕꯨ ꯁꯦꯝꯃꯤꯕ ꯁꯔꯀꯥꯔꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯐꯕ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ ꯀꯣ ꯁꯦꯝꯒꯗꯧꯔꯤꯕ ꯁꯔꯀꯥꯔꯗꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯗꯤ ꯁꯔꯀꯥꯔ ꯑꯃ ꯂꯩꯕ ꯍꯥꯏꯁꯤ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯕ ꯍꯥꯏꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯇꯧꯔꯤꯕ ꯖꯃꯦꯂꯥ ꯃꯌꯥꯝ ꯂꯣꯒꯤ ꯀꯥꯏꯅ ꯊꯕꯛ ꯇꯧꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯄꯥꯝꯕꯒꯤ ꯋꯥꯅꯦꯕꯀꯣ प्रजाꯒꯤ ꯚꯣꯏꯁ ꯇꯥꯕ ꯉꯝꯕ ꯁꯔꯀꯥꯔ प्रजाꯒꯤ ꯚꯣꯏꯁ राइस खंग गवर्नमेंट प्रजा की वखलोन खंग गवर्नमेंट प्रजा मियामना पामी वखलोन सेंटिमेंट खंगना थोक तौग गवर्नमेंट कोई पामी वानेबको अदो हजि सेमनिबा गवर्नमेंट सिदी तसेना होय खुजु मजुदा फोर्सिबली मोना गवर्नमेंट सेनो होना भागनो मोय मथौनी नत्रा अदुगी गवर्नमेंट दुमगना प्रजा की अपाम गवर्नमेंट ओइगदरा हाबदुना मियामगी वहंग दुम ओरनि हाबे क्वेश्चन दे थमजै दुना लेरिबे इशू जे हजि सुमंगाय अदम सेंटर की लुचिंग बसिना खलकपा सेंटर की लुचिंग बसिना लेपक डिसीजन दा अदम मोय यागने हाबा दुम मोय स्टेटमेंट पिदत्रा ओइ तारगदि हजि को येंगो तारी कनाना हपक तुजे नत्रा कैनो लेबाक थुगाय पाम गंगमुसिन हापतुरिब्रा लेबाक थुगाय पाम गंगमुसिन हापतुरिब्रा नत्रगा नंग सागी मरक से दोय तथोखरगान दंग सागी मोयने याराबनी गायना कोई अदम करि हाइनी कनदे हाइनिंग द्रे येंगो कनदे हाइनिंग मदि म्याम लै अदुना